नर्सिंगदुगी मवोंगदु उबदा रबीना नखोइने सुमाइना तौरादी पेशेंट सिगे ट्रीटमेंट करमना चथाबा ngamgani mahaksu psychiatric patient amani sida thuina kiningai karisu oide aduga akhoi thawdi hojik patient sina oiribi mawse karamna ohelapano haibisini Dr. Rabi wahaidu tabada nurse kaidu kharadi kirambadu fare asumna makhoi punna room aduda changlai Rabi Makuta pari torch light aduna room adugi corner da tasinduna famlaga lairibi patient da light to thalami Rabi nupi aduda yengna hairai patient sigi mingse kari haba Nurse Bila Makutu Nikna patient dugi medical record tu yenglaga makhol khara niglapna Doctor Liza mafam sida lai raibasi kayam kuire Nurse Bila na Chahi taret ka 3 months muk sure doctor makha taro Doctor patient sigi others information di yauramje tanja du da tung onthoktuna famni bi Liza karigomba ama chabadona makhol thokna ngangaga chabagi makhol ama tara e Nurse Bila wanganglambadagi tumina chapleptuna patient adu da yenglai aduga taidusu punna patient adu da yenglai Liza mamai mamit makhut masadu ina hekpum taitai machinduda ahing masadum ama suchi e aduga phamliba floor dusu ina pomngang hengang nami Liza yam sauna nganglaga mamai du laithorai sakfam du bada nursing du masadu phajana chumna le phaw ngamsilaktre Dr. Rabi yamunna patient dugi mawong du yengi Liza usittaba minuk amaga loinana hairai Karigino nakoina hanjin aibu sawhaliba chakho chalo aigi nakta amuga na lakado natrabadi Asi hairaga amuksu akiba saklot amada nonglai Dr. Rabi na hairai nakoi han halamo nursing do fagani doctor asi hairamaga nursing do yam thuna thokre Dr. Rabi chiknaba kanagi mawa makhol amata tadraba room aduda matomta leihoduna yamunna patient da yenglai Liza su nokfe tawna makhondu yam tapna hairai ai nangbung hairibani Dr. Rabi wahaidu tabada tu chungba khangaude masado humang anappi karai Dr. Rabi mafamdudagi panthaba tawdana tholai karigina aina karigumba mata tawba ngamjibase karigi aduga aina mahak puraga akiba tu chungba phawribasina karigi asumna Dr. Rabi 2 weeks muk Liza bu kupna observation tawri numittu Dr. Rabi yam wana yumda halai leibak la yam pakhatna sana ima masidi yam wari chak loijribo loire se ima ne chak thibiragi hana ne chak se khara chatho nasado yamna sokthana ure ko hoima ai film to honguge chalo noina babung se lakhrabani Rabi chak ising tokpa loiduna magi room da changlai hanagi inthi nungai na tumdabagi masado popta na tumthakre Rabi hanagumna mahaki manglana duda mami samina nupi ama urai nupi edu hairang leirang tana thalaba haikol laikol amada sen chongduna nungai na sanarami manglana duda Rabi nupi edugi matungda yam harauni inajarami aduga Rabi nupi edugi makutu paiduna manakta singsilami aduga nupi eduna Rabi da nason pikna hairaami aina mungairi Rabi khonjel aduda masado khangpre khangna mikap tholai Rabi hogatana mahaki bottle dudagi ising du thai aduga mahaki larik tawfamgi chair duda amuk famtharai Rabi pisumani da sukna makhut ani du lonaduna khadang maya duda thamaga yam kupna wakhal khantharai karino ifam du thokliba mayam sibo aina tattana uriba tariba khonjel sina karigi aduga karigino Liza bu uraga isada hainadaba phawriba
Maburaka Kariginoina Liza Kanano Mahakanano Aigi Manglanda Tatana Uriba Misaksina Kana Manglana Siga Lizaga Marile Nabra Nati Liza di Aigi Peseni Karam Namaga Lizaga Marile Nagani Ai Liza Bohanagi Punsi Mahinga Duda Puhalak Pibase Aigi Lengdraba decision Asam the Nongale Dr. Rabi, Director Luncheon Bagi Room the Changla A. Sir, Amta Janjarake. Changbiro, Dr. Rabi, Sersi take the Pambi. Thank you, sir. Doctor, Kariwa from Labirage. Room number 243 the lady ba, Pesenase. I know 2 weeks now observation to Rabamatunda, Magi Hosigo Riba conditions yam luri. Come down the Pibam Sitana or Helakibano Habasi, hanging I over Wapamni. Makatabu, doctor. Dr. Rabi Makatara Ai Mahapu treatment Makasa Tajingaida Sardagi request Amta Tozaki. Dr. Gi Apambado Adum Habiu Yani Kariwa from Nutanase. Ai patient adu atopa room amada sipto Pami. Hena Kudong Chanaba Aduga ai patient Zigi Bayutata Karadi Haibadi past history Kara Kangbupami. Karam Nasigi Pibam Sida Yorakiban Haibadu. Luncheon ba Munna Kalaba Matunda Doctor Giwa Famdo Yam Chumi. I say Yazani. Adu patient adu atopa patient in Gimarak the Tambadi, Karakudong Tiningai way. Haibadi Nasipa over the patient Asibu, Kana Amatana lying Bangamji. Patient Mayamgamana daba behavior asi, Kana Amatanasu lying Buyadri. Aduna Mahaki Winadi, room Amatongana, Alien Sozeraki. Luncheon ba Famlambadagi Hagula Aduga Doctor. Patient asi kay hagadabano haiba khangdre ihan han hospital da lakpa matamda mahaki mayambani haiba amala ami patient dugi parents sing dusu laikhide hairami Rabina adu karamna sigi phibam si yorami ba Luncheon ba yam nungaitana aisu nupi macha dugi khanbada nungaite car accident amada mahaki parents sing punna thokmina bani hai patient adugi mitmang maktada Mahaki mama mapapuna laikhidabagi thokibani sohai Sini patient dugi oirakiba phibam adudi patient dugi mayamba malai haibadudi adum lakpibra Doctor adomadi ai chapchana khangjedre fare sir yam nungaijari ai amu thokjakraki Hoi Doctor dudagi ayaba lauduna room number 243 da lairiba patient laijaba topa room amada thamnaba haiduna security sing yauduna changlai Liza mayam da changlakpagi makhuldu tabada kachinda changsilaga konsilaga lei Dr. Rabi security singduda ingit ama tawi aduga security ani du changduna Liza bu chingthorai Liza sawraduna security amagi lengjimduda mayana kanna chiglai security du kanna laurai Security do na Laurapuda, a tay the Suloin changing cray. Liza, chi with the Tadokti, e topo Makai, Mayaduna Kanachi. Fanakana Hotney, Tadok Nabotney, Adobo by the Ramde. Tunglum the Kipantana Mahido Capsula. Liza, Minute Karaki Matunda, Mamito is Silaga, Manglum the Tutarai. Rabi, Liza Bumakut and Idanala. Dr. Rabi Yampakana, no Ematayango, Amasa Cam so can am Security to give Pambum Adu, Yakun Mamitana, ing up the Pumtai Tere. A tailak Minariba security, nurse Amani Changduna, a sopa security to Puduna, Chatkre. Nurse Amana, Doctor, I call the trolley base of Pusilhodre, command Tony. I am to Namutalaruki. Dr. Rabi, Yan Mangana Lady Bilajabu, Makut Anita Tangatuna Pomkalai. Nursing looting of Ting of Yingduna lay. Rabi, Liza Bupuduna, Puna tasting duga, Puna Tominare Aduga, Nusinung Samangal Nintina Pangba, Room Amada Puraga, Liza Buhipali Aduga Liza Busenaripa, Ahal Oirabiduda Songa Patiensiga, Karimari Toknaban Nupi Aduna Ibumo Doctor, Isuni Iboki Mindi, Kariko Bige Ibunga, Nusi Kawi Rabi no Fetoraga Aboki Mingse Yampaze. Sidagidi Songi Isuse, Hanagumna, Mimana Bapun Sidala Adabani, Hena Waba, Waka Kanjan Birano. Nusi, Mapi Rachi Laga
Ibungo doctor, isu sibu phanaba amukta yengbi. Isu nane miyam ga manadana leibase ai yengba ngamde. Abo adumaina pokning sontharadi yararoye. Adudi abo ai somuk thokrage. Henane wakhal hena khanjinbi gano abo. Asi haram laga Dr. Rabisu nursing duga puna thokminakre. Aduga ahal oirabi nungsi leptuna yengduna lehawi. Ngaihak lairaba matungda Laiza mamit anidu suaga makutuna khallaga pangba ngamboy ngamdaboy tawraga panglai Laiza. Lepkhatuna akoibadu koilai laiduna yengli. Hangduna thamlibi thongnaw adudagi namliba nungsit mahangna liri silaktuna Laizagi hakchangda yairari. Laiza thongnaw tamna changsili aduga thongnaw adugi glass aduda mahaki saktam adu jarai. Laiza masagi mamidu yengjaraga yamkina. Nang kanano? Aingondagi nang kari pamano? Nang kanano? Laiza yamkina akoibadu koilai laiduna yengi. Uba ngamdana Laiza makut aniduna makoktu kanna paisinjaduna famtharai. Mayak seng phatana tajarai nupa amana yam nungsina kaurakpagi makol. Abem, ai nang bungairamini. Adudagi amusu tarai. Mi kharana karemnana nokpagi makol singdu amuk sutarai misak amana hauna pakhatna kaurakpagi makol. Ima! Khonjal amana amuk kaurai. Yohen! Laiza puba ngamdraduna thongnawgi mingsil adu makut tatpa makai thugairai. Asidasu natana mafamduda lairiba pochai singdusu mathang thugairai. Tanjaduda kanamta leitabaga nungsisu yumlomda hankhibagi mapa chanari. Nurse Bila Laijana laukungba pochai langkhaibadu taraduna Laijabu khamdoke haina changlai. Atai lairiba staff nurse doctor singdusu mathang changnarai. Makoina yorakpa matamdadi room adu akibagi masak amada lairami. Floor adu ina pumuk hiklukpa makai paring sangna chentharai. Laizagi makutusu pungta tatle aduga nurse Bila floor duda taaduna lairami. Doctor nurse singdu changsinduna nurse Bila bu yenglui. Adubu nurse Bila gi mabukta thongnawgi glass machetna mabukta thinduna ina pumlupluptuna lairami. Doctor nurse singdu yamkina lawraklami. Laiza mamitu khana yenglaga usittana yengli. Aduga makutta tairiba I singdu maraiduna leksili. Kona thangda Dr. Rabisu paudu tabadagi Dr. Lanchenbaga punna khudaktuda mafamduda yaurai. Rabi amadi Lanchenba mafam aduda tawramliba thadok adu ubada akiba tujungba phawrami. Nurse Bilabu emergency treatment gi damakta pusinkre. Lanchenba yamkina. Karino ngasigi thadok asibo karamna thokibano? Doctor amana sir akoisu khangjaudre mafam sida yorakpada siguma phibam sida leiramibasi. Asi haraga room duda leiramiba doctor nursing du mathang thokre. Lanchenba yamma thwai nungaitana famtharai. Dr. Rabi Laiza gi manakta changlai. Laiza yam usitana yenglaga nolai. Rabina Laiza gi makhut anidu pairaga pusilai. Laiza Dr. Rabi da munna yenglaga kesinaraga hairai. Kaigino ai upulisiba hayoba kaigino ba. Dr. Rabi munna Laiza da yengi adabu karisu khumde. Laiza amuka kana nokthorai. Matamna yoruklabada kanana aiba thingba ngamgadori. Amamba leichilna kupsinkhrabada numit mahakki mangalna kayam kanna hotnadunasu khumjinkhraba leichil mabadi nunglik mahangna taraktre phawadi kananasu manghanba ngamloi. Dr. Rabi Laijagi marau leina nganglakliba wangang adugi artha karino haiba khanglamde. Adubu Laijagi toptoppa mawong matau wangang sangangduda hena Dr. Rabi gi pukningbudi singsilami. Nongale
खबरगी अहानबा लैमाइसिंगदा चावना हेडलाइनसिंगदा नर्स बिला लैखिदबगी पाव खबर कयादा इरागा यावरे पाव असि मफम सिनबा थुंगना खंगनरे हॉस्पिटल पुरंबा डॉक्टर नर्सिंगदुसु थौदोक अदुदगी महै महै तोकनाख्रे ड्यूटी कनामता लाखिद्रे लंचेनबा यामना मथा साना मागी चेयरदुदा फमगा लै डॉक्टर रवि डायरेक्टरदुगी रूमदुदा चंगई लंचेनबा याम नुंगाइतना डॉक्टर रविसु रिजाइन तौबिरगनी लेपिरब्रा रवि याम तपना सर वाफमदुगी मतंग नचदे लाक्चरिबसिदि लंचेनबा याम ngakna हा अदुदी करी मतंगी ओबिरबनो सर डॉक्टर हाइबा सिनफमजे पैसा खक्तमक तानबा लैबा नते लाइबक थिबा थौदोक अमगिदमक नाथैदुना चचगदबा मिसक्तो ऐसु नते अतै डॉक्टर नर्सिंगना रिजाइन तौख्रबसु ऐ मफम सिदा लेहौदुना लेहौरिबा पेशेंटसिंग असिबु लायेंजनबनी आइगी बेस लेवल द होनजगे डॉक्टर रवि की वाखलोन ऐ नाइनिंगाइ लेतना थागचै हाइबिरिबा डॉक्टर की वाफमसे आइगिदि ख्वाइदगी लाइब फबने ऐना हॉस्पिटल सिदा मपुनी हाइदुनसु डॉक्टर नर्स लैट्रबदी हॉस्पिटल सि लैरुबगी करिबु कानगनी आर्थ्रबु लैगिद्रा ऐ डॉक्टर की डिसीजन बुदी हाइनिंगाइ लेतना थागचरी रविना अमु मखा तारा अमे सर सिदी डॉक्टर अमा ओइबगी इथौने हेनसु खंजिनबिरुनुदा लंचेनबा सोर अमतंग सांग होंदो गाइरई हौजिक लुरिबा फिबमसे हाना लेरंबा पेशेंट अनंबा लोइना डिस्चार्ज तौख्रे खरा खक्तम मंगाय हौरे अदुगा अतै डॉक्टर नर्सिंग लोइना रिजाइन तौनखिबना हौजिक पुना डॉक्टर रवि थारगा 15 मुक्ता गाय हौरे सिसु तंबा ngamdre रविना सर अदुगिदी थोइना वाबिरुनु लेहौरिबा खरसिना पेशेंट सिंबु फनबा लायिंगनबा तौजगनिदा डॉक्टर करी हाइगदबनो हाइबा ऐ खंद्रे नुंगदम्बा माना करी तमलिबनो हाइबदा पुन्ना गाइमिनबा हाइबदनि असमना नुमित खरनि हौख्रबा मतुंगदा लाइजगी ट्रीटमेंट सु डॉक्टर रविना मखा चथबा हौरमे